Go Clean campaign gi Makhada Econetwork Manipur gi Leptana Chatharakpa Plastic pollution HANTHAHALNABA LUBA NANBA LAMDAM AMA OIHALNABA KHONGTHANG gi MAKHA TARAKPOINA HEIROK Part 1 da LEIBA Plastic Collection Center da AMUK HANNA Recycle TOUNABA SIJINABA LOIRABA Bottle AMADI ATEI Plastic ki POTLAMSING ASHOK Traders na sale PIRAGA LEIKHRE HEIROK khakta natana Manipur gi tongan ba mafam sing dasu plastic lokhat pegi khongthang asi lamdam asida khara makhaidi saithokhtuna leiramba plastic mai thadok lamba mafam marang khangdana hundok lamba mayam adu sel onthokpa ngamle asumna Manipur sinba thungna kanaba lamda onthok minaba dakar oire ASHOK trader nasu waste ki oiba solution ama thabak paikhatuna lakli masida miyam nasu isa gi thodang amani khanbiraga department khaktana ngamloi dobonina aikhoi loinamakna punna thengna minaba dakar oire haibadu khanthabiraga amot akai sing mafam chana loisinduna recycle tongminasi SIJINABA LOIRABA POTLAMSING mafam chana loisindrabadi aikhoina malem asi mosinaba SIJINABA oina thokani haina Econetwork HEIROK ki president Sinthangamba Laisram na phongdorakli